ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯃꯇꯝ ꯑꯃꯗ ꯑꯣꯂꯦꯟ ꯀꯧꯕ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯑꯣꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯀꯥꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯔꯤꯛꯁꯣꯗ ꯍꯦꯛ ꯍꯦꯛ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯣꯂꯦꯟꯗꯣ ꯑꯌꯨꯛ ꯑꯃ ꯊꯕꯛ ꯀꯥꯕ ꯅꯨꯄꯥꯗꯣ ꯄꯨꯔꯒ ꯑꯉꯝꯕ ꯂꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯔꯤꯛꯁꯣꯗꯣ ꯀꯟꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯣꯂꯦꯟ ꯊꯕꯛ ꯀꯥꯕ ꯅꯨꯄꯥꯗꯨꯗ "ꯍꯁ, ꯏꯌꯥꯝꯕ, ꯊꯣꯡ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯈꯥꯝꯂꯛꯂꯤꯕꯁꯤ ꯑꯃꯨꯛꯇ ꯍꯥꯞꯆꯒꯦ ꯌꯥꯒꯗ꯭ꯔꯥ?" ꯅꯨꯄꯤꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯣ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯏꯅꯥꯎ." "ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯍꯥꯟꯅ ꯍꯪꯖꯒꯦ." ꯑꯣꯂꯦꯟꯗꯣ ꯃꯥꯒꯤ ꯔꯤꯛꯁꯣ ꯈꯥꯝꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯔꯤꯛꯁꯣꯗꯣ ꯊꯣꯡ ꯃꯇꯥꯏꯗ ꯏꯟꯁꯤꯜꯂꯒ ꯈꯥꯝꯃꯤ꯫ "ꯏꯆꯦ, ꯀꯗꯣꯝꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ?" ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ "ꯏꯕꯨꯡꯉꯣꯒꯤꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤ ꯀꯗꯣꯝꯗ ꯆꯠꯀꯗꯣꯏꯅꯣ?" "ꯑꯩꯒꯤꯕꯨꯗꯤ ꯊꯕꯛ ꯃꯐꯝ ꯅꯪꯂꯒꯕꯨꯗꯤ ꯌꯥꯏꯗ." ꯃꯅꯤꯗꯣ ꯃꯥꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯌꯦꯡꯂꯒ "ꯄꯨꯡꯁꯦ ꯌꯥꯅꯤ, ꯇꯣꯡꯍꯜꯂꯣ." ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤꯗꯣ ꯑꯣꯂꯦꯟꯒꯤ ꯔꯤꯛꯁꯣꯗ ꯍꯦꯛ ꯇꯣꯡꯈꯠꯄꯒ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯟꯕ ꯈꯥꯎ ꯃꯆꯥꯗꯣ ꯂꯩꯕꯥꯛꯇ ꯇꯥꯈꯤ꯫ "ꯏꯆꯦ, ꯈꯥꯎꯗꯣ ꯑꯩ ꯏꯌꯥꯝꯕꯗ ꯈꯨꯜꯍꯜꯂꯒꯦ, ꯏꯆꯦꯗꯤ ꯑꯗꯨꯝ ꯇꯣꯡꯕꯤꯔꯣ." "ꯏꯅꯥꯎ, ꯅꯪꯒꯤꯗꯨꯕꯨ ꯄꯥꯈꯣꯟ ꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩꯉꯣꯟꯗ?" "ꯔꯤꯛꯁꯣ ꯊꯧꯕ ꯏꯅꯥꯎꯄꯥ, ꯅꯪ ꯑꯃꯨꯛꯇ ꯈꯨꯟꯕꯤꯔꯛꯑꯣ. ꯐꯅꯦꯛꯁꯦ ꯀꯥꯈꯠꯀꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ." ꯑꯣꯂꯦꯟꯗꯣ ꯋꯥ ꯉꯥꯡꯗꯦ ꯁꯛꯍꯦꯟꯕꯤꯒꯤ ꯈꯥꯎꯗꯣ ꯈꯨꯜꯂꯒ ꯁꯛꯍꯦꯟꯕꯤꯗ ꯄꯤꯔꯒ ꯔꯤꯛꯁꯣꯗꯣ ꯑꯣꯠꯄ ꯍꯧꯏ꯫ "ꯏꯆꯦꯕꯨ ꯀꯗꯣꯝꯗ ꯍꯥꯏꯗꯣꯏꯅꯣ?" "ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯗꯤ ꯌꯥꯔꯅꯤ." "ꯏꯅꯥꯎ, ꯌꯥꯝ ꯀꯣꯏꯊꯣꯛꯅ ꯊꯧꯔꯅꯨꯀꯣ, ꯄꯨꯡꯁꯦ 8 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ." "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯔꯤꯛꯁꯣꯗꯣ ꯈꯔ ꯀꯟꯅ ꯑꯃꯨꯛꯇ ꯑꯣꯠꯄꯤꯌꯨ. ꯑꯩꯁꯨ ꯅꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯒꯥꯔꯤꯗ ꯆꯠꯄꯅꯤ." "ꯑꯩꯁꯨꯅꯤ, ꯅꯍꯥꯟ ꯃꯈꯩꯗꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯄꯅꯤ. ꯉꯁꯤ ꯈꯛꯇꯅꯤ ꯔꯤꯛꯁꯣꯗ ꯆꯠꯂꯤꯕꯁꯤ." ꯁꯛꯍꯦꯟꯕꯤꯗꯣ ꯃꯅꯤꯗ ꯐꯩꯔꯞꯅ ꯌꯦꯡꯉꯤ꯫ ꯑꯣꯂꯦꯟꯅ ꯃꯅꯤꯗꯣ ꯏꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯆꯪ ꯆꯪꯕꯤꯔꯤ꯫ "ꯏꯌꯥꯝꯕꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯒꯥꯔꯤꯗ ꯆꯠꯄꯅꯤ. ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤꯗ ꯇꯣꯡꯂꯤꯕꯁꯤ." ꯁꯛꯍꯦꯟꯕꯤꯗꯣ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯦ꯫ ꯃꯅꯤꯗꯤ ꯁꯛꯍꯦꯟꯕꯤꯗꯣ ꯍꯨꯔꯥꯟ ꯌꯦꯡꯂꯒ ꯉꯥꯡꯕ ꯌꯥꯕ ꯀꯔꯤ ꯋꯥ ꯂꯩꯔꯤꯕꯒꯦ ꯈꯜꯂꯤ꯫ "ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯆꯠꯂꯒꯁꯨ ꯒꯥꯔꯤ ꯑꯌꯥꯡꯕꯤꯗ ꯆꯠꯂꯤꯗꯣ. ꯊꯕꯛ ꯅꯪꯗꯅꯤꯡꯉꯥꯏ ꯋꯥꯐꯝ ꯂꯩꯇꯦꯗꯣ. ꯏꯅꯥꯎ, ꯅꯪꯒꯤ ꯈꯣꯡꯅꯦꯠꯇꯣ ꯈꯔ ꯀꯟꯅ ꯑꯣꯠꯂꯨꯅꯦ. ꯏꯆꯜꯒꯤꯁꯦ ꯅꯪꯗꯕ ꯇꯥꯔꯦꯅꯦ." "ꯑꯣꯠꯆꯔꯤ ꯏꯌꯥꯝꯕ." "ꯍꯩ, ꯏꯁ." ꯁꯛꯍꯦꯟꯕꯤꯗꯣ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯣꯂꯦꯟꯗꯣ ꯃꯅꯤꯒꯤ ꯊꯕꯛ ꯃꯐꯝ ꯇꯥꯅ ꯊꯤꯟꯕ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯂꯦꯟꯒꯤ ꯔꯤꯛꯁꯣꯗꯨ ꯈꯥꯝꯂꯛꯏ꯫ ꯑꯣꯂꯦꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯤꯛꯁꯣꯗꯨ ꯈꯥꯝꯃꯒ "ꯏꯌꯥꯝꯕ, ꯃꯤꯁꯦ ꯍꯥꯞꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ?" "ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯥꯞꯄꯨ. ꯏꯆꯜꯒꯨꯝꯕꯤ, ꯀꯥꯈꯠꯄꯤꯔꯣ. ꯑꯩ ꯒꯦꯠꯂꯣꯝꯗ ꯆꯪꯁꯤꯜꯂꯦ." ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯑꯗꯨꯃꯗꯤ ꯃꯅꯤꯗ ꯃꯣꯃꯣ ꯅꯣꯛꯅ ꯈꯨꯝꯂꯤ꯫ "ꯍꯣꯏ ꯏꯕꯨꯡ, ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ." ꯐꯖꯕꯤ ꯀꯧꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨꯗ ꯃꯅꯤꯗꯤ ꯃꯤꯍꯨꯟꯗꯣ ꯀꯣꯛꯇꯣꯟ ꯌꯧꯅ ꯍꯥꯏꯒꯠꯈ꯭ꯔꯦ꯫ "ꯌꯥꯏ. ꯍꯣꯏ. ꯁꯦ, ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ." ꯃꯅꯤꯅ ꯐꯖꯕꯤꯗꯣ ꯔꯤꯛꯁꯣꯗ ꯆꯤꯡꯈꯠꯂꯤ꯫ "ꯀꯥꯈꯠꯄꯤꯔꯕ꯭ꯔꯥ ꯏꯆꯜ?" ꯌꯥꯔꯦ, ꯀꯥꯈꯠꯂꯦ. ꯅꯪꯒꯤ ꯔꯤꯛꯁꯣꯗꯣ ꯑꯣꯠꯂꯣ." ꯃꯅꯤꯗꯣ ꯐꯖꯕꯤꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯤ꯫ "ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ." "ꯏꯆꯜꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ?" "ꯀꯨꯝꯕꯤꯗꯒꯤꯅꯤ ꯏꯕꯨꯡ." "ꯌꯥꯝꯅ ꯂꯥꯞꯅ ꯍꯥꯏꯒꯠꯂꯛꯏꯅꯦꯀꯣ ꯑꯗꯨꯗꯤ." ꯃꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯐꯖꯕꯤꯗꯣ ꯏꯀꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯏ꯫ "ꯂꯥꯟꯅ ꯈꯟꯒꯅꯨꯍꯦ ꯏꯆꯜ. ꯀꯨꯝꯕꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯗꯤ ꯈꯔ ꯂꯥꯞꯄꯦ ꯍꯥꯏꯖꯕ ꯈꯛꯅꯤ. ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥ?" "ꯏꯕꯨꯡ, ꯑꯌꯨꯛꯇꯒꯤ ꯂꯩꯐꯝ ꯑꯋꯥꯏꯃꯜ ꯌꯨꯝ ꯊꯤꯕꯅꯤ, ꯐꯪꯗ꯭ꯔꯤ. ꯂꯋꯥꯏꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯝ ꯐꯪꯗꯕꯒꯤ ꯑꯋꯥꯏꯃꯜ ꯌꯨꯝ ꯊꯤꯕ ꯂꯥꯛꯄꯅꯤ." "ꯏꯆꯜꯁꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦꯗꯅ. ꯐꯔꯦ, ꯑꯩ ꯉꯁꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯆꯠꯂꯔꯣꯏ, ꯇꯧꯊꯣꯛꯂꯒꯦ. ꯏꯆꯜꯒꯤ ꯌꯨꯝ ꯑꯋꯥꯏꯃꯜ ꯊꯤꯕ ꯌꯥꯎꯕꯤꯔꯒꯦ." "ꯔꯤꯛꯁꯣ ꯊꯧꯕ ꯏꯅꯥꯎ, ꯅꯪꯉꯁꯤ ꯑꯩ ꯑꯃꯗꯤ ꯏꯆꯜꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ. ꯅꯪꯒꯤ ꯂꯐꯣꯏ ꯑꯣꯠꯄꯒꯤ ꯃꯃꯜ ꯑꯩꯅ ꯄꯤꯔꯒꯦ." "ꯏꯕꯨꯡ, ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ. ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ." "ꯂꯥꯟꯅ ꯈꯟꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯗꯧꯔꯤꯅꯤ. ꯏꯅꯥꯎ ꯔꯤꯛꯁꯣ ꯑꯣꯠꯄ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯣꯀꯣ?" "ꯌꯥꯏ ꯏꯌꯥꯝꯕ.
ꯑꯇꯣꯞꯄ ꯃꯤ ꯍꯣꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯑꯋꯥꯏꯃꯜꯗꯣ ꯇꯥꯕꯤꯗꯅ ꯄꯤꯕꯤꯔꯒ ꯂꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯥꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯪꯕ ꯍꯧꯔꯁꯤ ꯃꯐꯝꯁꯤ ꯌꯨꯝ ꯐꯖꯕ ꯑꯍꯥꯡꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯕꯨꯡ ꯑꯇꯥꯡꯕ ꯌꯨꯝꯗꯤ ꯋꯥꯏꯕꯤꯒꯅꯨ ꯑꯩ ꯁꯦꯜ ꯀꯩꯁꯨ ꯄꯥꯏꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯏꯍꯦ ꯂꯥꯞꯅꯁꯨ ꯂꯥꯛꯂꯒ ꯑꯊꯤꯕ ꯌꯨꯝ ꯋꯥꯏꯔꯒ ꯂꯩꯕ ꯍꯧꯅꯗꯦ ꯏꯕꯨꯡ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤ ꯃꯅꯤꯗꯨ ꯐꯖꯕꯤꯒꯤ ꯋꯥ ꯇꯥꯗꯦ ꯔꯤꯛꯁꯣꯗꯣ ꯐꯖꯕ ꯌꯨꯝꯗꯨ ꯇꯝꯅ ꯊꯧꯖꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯅꯤꯗꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯣ ꯍꯥꯡꯗꯣꯛꯂꯒ ꯗꯣꯡ ꯗꯣꯡ ꯆꯪꯁꯤꯜꯂꯤ ꯍꯣ ꯁꯤꯕꯨ ꯑꯋꯥꯏꯃꯜ ꯌꯨꯝ ꯁꯥꯟꯕ ꯏꯃꯨꯡꯗꯣ ꯑꯣꯏꯒꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣ ꯃꯤ ꯂꯩꯔꯗꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯤ ꯂꯩꯇꯕ ꯖꯥꯠꯂꯣ ꯌꯨꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯃꯊꯣꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯏꯔꯣꯏ ꯃꯥꯟꯕ ꯃꯕꯨꯛꯇꯨ ꯅꯥꯜꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯔ ꯏꯕꯨꯡꯉꯣꯅ ꯀꯧꯔꯤꯕꯗꯣ ꯃꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝꯊꯛꯇ ꯄꯨꯟꯅ ꯌꯦꯡꯈꯠꯂꯤ ꯑꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯍꯜꯁꯤꯅ ꯈꯪꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡ ꯈꯪꯂꯝꯃꯣꯏꯌꯦ ꯌꯨꯝ ꯋꯥꯏꯕ ꯂꯥꯛꯄꯅꯦ ꯈꯪꯕꯩ ꯍꯥꯏꯔꯤꯅꯤ ꯑꯣ ꯃꯣꯏꯁꯦ ꯃꯤꯁꯦ ꯗꯛ ꯂꯥꯎꯅ ꯌꯦꯡꯕꯗ ꯁꯠ ꯂꯥꯎꯅ ꯈꯪꯕꯖꯥꯠꯅꯤꯅꯦꯀꯣ ꯑꯩꯈꯣꯏꯅ ꯔꯤꯛꯁꯣ ꯇꯣꯡꯂꯛꯀꯗꯕ ꯃꯤ ꯃꯁꯛ ꯈꯪꯕꯒꯨꯝꯕꯅꯤꯅꯦꯀꯣ ꯍꯥ ꯅꯠꯇ꯭ꯔꯅꯦ ꯏꯌꯥꯝꯕ ꯏꯌꯥꯝꯕꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯃꯊꯛꯇ ꯂꯩꯔꯝꯃꯤꯅꯦ ꯃꯅꯤꯗꯨ ꯌꯨꯝ ꯃꯄꯨ ꯀꯨꯟꯖꯣꯒ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯀꯨꯟꯖꯣꯗꯣ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯃꯅꯥꯀꯣꯡꯗꯨ ꯈꯣꯠꯂꯒ ꯐꯖꯕꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯕꯅꯦ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯍꯥ ꯅꯠꯇꯦ ꯄꯥꯕꯨꯡ ꯐꯤ ꯁꯥꯕ ꯇꯝꯕ ꯂꯥꯛꯄꯅꯤ ꯀꯨꯟꯖꯣꯗ ꯃꯅꯤꯗ ꯄꯤꯁꯨꯝꯗ ꯊꯦꯛꯀꯠꯂꯒ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯏꯆꯜ ꯅꯪꯕꯨ ꯉꯁꯥꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯑꯩꯅꯗꯤ ꯌꯥꯝꯅ ꯈꯪꯅ ꯂꯣꯏꯅꯔꯛꯄꯒꯤ ꯃꯑꯣꯡꯗꯒ ꯋꯥꯔꯤꯒ ꯇꯧꯔꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯔꯛꯂꯒ ꯌꯨꯝꯁꯤ ꯋꯥꯏꯌꯨ ꯃꯇꯝ ꯐꯠꯇꯦ ꯑꯁꯤ ꯑꯅꯥ ꯇꯧꯁꯤꯜꯂꯝꯂꯒ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯍꯧꯒꯗꯧꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯁꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯃꯅꯤꯅ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯏꯆꯜ ꯅꯪ ꯌꯥꯝꯅ ꯄꯪꯉꯤ ꯂꯋꯥꯏꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯦ ꯀꯣꯛ ꯈꯨꯝꯃꯛꯎ ꯌꯥꯗ꯭ꯔꯣ ꯐꯖꯕꯤꯗꯣ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯑꯣꯂꯦꯟꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯑꯣꯂꯦꯟꯗꯣ ꯐꯖꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ ꯀꯔꯤꯅꯣꯗ ꯏꯌꯥꯝꯕꯅ ꯃꯤꯒꯤ ꯊꯕꯛꯇ ꯑꯍꯩ ꯑꯄꯥ ꯁꯥꯖꯤꯟꯕꯤꯔꯒ ꯂꯋꯥꯏ ꯏꯝꯐꯥꯜ ꯀꯥꯏꯅ ꯄꯜꯂꯒ ꯍꯦꯛꯇ ꯉꯥꯡꯁꯛꯄꯤꯔꯤꯗꯨꯕꯣ ꯐꯤ ꯁꯥꯕ ꯇꯝꯕ ꯂꯥꯛꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯦ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯣ ꯔꯤꯛꯁꯣ ꯊꯧꯕ ꯑꯉꯥꯡ ꯅꯪꯁꯨ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤꯕꯗꯣ ꯏꯌꯥꯝꯕ ꯃꯥꯒꯤꯗꯨꯗꯤ ꯃꯁꯥ ꯀꯟꯖꯅꯕ ꯈꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯑꯐꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤ ꯈꯨꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯜꯁꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨꯅ ꯑꯩꯗꯤ ꯆꯣꯞꯄꯦꯗꯅ ꯍꯥ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯗ ꯆꯣꯞꯍꯜꯂꯦꯗꯅ ꯃꯤꯒꯤ ꯊꯕꯛꯇ ꯃꯔꯝ ꯆꯥꯗꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯕꯗꯤ ꯆꯣꯞꯄ ꯇꯥꯕꯅꯤ ꯏꯌꯥꯝꯕ ꯃꯁꯤꯒꯤ ꯔꯤꯛꯁꯣ ꯊꯧꯕꯁꯤ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯟꯒꯠꯂꯤꯅꯦ ꯃꯁꯤ ꯀꯤꯟꯁꯤꯅ ꯃꯁꯤ ꯃꯅꯤꯗꯣ ꯑꯣꯂꯦꯟꯒꯤ ꯊꯕꯥꯛꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯅꯥꯇꯣꯟꯗ ꯈꯨꯇꯨꯝꯅ ꯗ꯭ꯔꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ ꯑꯣꯂꯦꯟꯒꯤ ꯃꯅꯥꯇꯣꯟꯗꯨ ꯅꯍꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏ ꯐꯖꯕꯤꯗꯣ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯐꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯣꯂꯦꯟꯒꯤ ꯃꯅꯥꯇꯣꯟꯗꯣ ꯃꯦꯟꯒꯦ ꯇꯧꯕꯒ ꯑꯣꯂꯦꯟꯗꯣ ꯐꯖꯕꯤꯒꯤ ꯃꯈꯨꯠꯇꯣ ꯏꯟꯊꯣꯛꯂꯒ ꯃꯅꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ 3-4ꯔꯛ ꯊꯤꯟꯖꯤꯟꯈꯤ ꯃꯣꯏ ꯑꯅꯤꯗꯣ ꯂꯥꯝꯅꯗꯅ ꯊꯤꯟꯗꯅꯔꯛꯏ ꯀꯨꯟꯖꯣ ꯁꯨꯃꯥꯒꯤ ꯁꯨꯃꯥꯡꯗ ꯁꯒꯥꯏ ꯅꯣꯝ ꯅꯣꯝ ꯇꯧꯕ ꯌꯥꯕ ꯐꯥꯟꯗꯨꯗ ꯐꯝꯂꯒ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯐꯨꯅꯔꯤꯕꯗꯣ ꯐꯝꯂꯒ ꯌꯦꯡꯂꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯁꯨ ꯐꯨꯅꯕꯗꯨ ꯌꯦꯡꯂꯤ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯀꯥ ꯋꯥꯏꯔꯒ ꯂꯩꯕꯁꯤꯡꯁꯨ ꯐꯨꯅꯕꯗꯨ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣꯅꯦ ꯅꯍꯥ ꯑꯅꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯨꯅꯈ꯭ꯔꯦꯗ ꯐꯖꯕꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯣꯂꯦꯟꯒꯤ ꯃꯅꯥꯇꯣꯟꯗ ꯅꯍꯤ ꯇꯩꯊꯣꯛꯂꯝꯕ ꯐꯤꯗꯣ ꯀꯟꯅ ꯄꯥꯏꯔꯒ ꯐꯖꯕꯤꯗꯣ ꯃꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯀꯟꯅ ꯅꯤꯛꯂꯤ ꯃꯣꯏ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯀꯟꯅ ꯅꯝꯅꯔꯤ ꯑꯣꯂꯦꯟꯗꯣ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯃꯅꯤꯒ ꯐꯨꯅꯔꯨꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯔꯤꯛꯁꯣ ꯊꯧꯕ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯑꯣꯂꯦꯟꯅ ꯔꯤꯛꯁꯣ ꯊꯧꯕꯒꯤ ꯃꯁꯥ ꯈꯔ ꯀꯟꯈꯤꯕꯅ ꯑꯣꯂꯦꯟꯅ ꯈꯔ ꯍꯦꯟꯅ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯅꯤꯅ ꯆꯩꯅꯥꯈꯣꯜ khare hena phangkhre khare hena chakre aduga fazabina amu kamai tawge haibada police station dani hauzik mana leiribase police officer nupi duna fazabida ibema complaint sidi mani ko bonu pa duna thangalakpani aduga amu yum sandokpa yumbu dugi wakat amasu laklibani moi ani khanaraga ai karigi pharino aidi moi ani do masak hangba sunate moi ani khanaraga yumbuna engonda karigi wakatlino
Mani kauba nupaduna thangalakliba wakat ase nangna manida mahai tamba lakpani haijilaga yum thialaga mabu yumbuda aranbada hali aduga rikshaw thauba nupaduna mabu phuhalle asini hoi aido mani kauba nupadudadi ahanbada mahiroini haijilure ado aidi mangonda yum thibiyodi haikide mana namdana thisena ibu ahal adugi yumda pusinbani Yumbuduna noi ahumda wakalakliba asigi maramdi nang khangbra ha iche madi kaigi wakalaklino noi ahumna magi yumda laklaga magi izat manghalle aduna noi ahumna yumbu ahal adugi izat mamal pigadabani asini Phajabido selgi wafam palakpado kokchawbi kakri mamit mana punglang langkhatkre aduga ibema nangi ahal laman kaudaba yaroi ima ipa likhidrabasu sagai gi mi amadi Police station asida lakdaba sunga yaroi. Phajabido police nupidugi mamangda famlaga makhol thoktana mapuni nungsina kapi. Somdana amuk maniga olenga gi manakta yumbu kunjogi wakatche amamam magi yumda police napi walai. Manidi kunjogi wakatche du ubada ngakpuna loikre. Adubu olendi phajabigi mateng panglagi khali. Wakatche asidi ani surene. Amana mani phurubai. Aduga amana Yumbugi izat manghalubage nupani kaino thengnaba tabani samna koisina ise pura lekhom leinang maraktagi haurakpa mi malaba jani nupi masado police station da lei haiba pambai leitrabai chani pambam timbi batabani somdana kunjodi mi ahumdagi izaki mamal phangadawrena khuunik laga leikhre kunjodo magi yumgi ka wairaga leiriba imung amagi ka amada phamli mi kaya legadoino ne nangi siboha Yung waiba nahadana kunjoda ekhoi ahum legadabani pabung adudi awai man chawrakani heibo pabung ka amakhaktada mi ahum leibabu awai mal karigi chawkhalaktoino hai ka amada mi ama leibaga mi ahum leibaga kanana mi henge ka gi awai man natene aina sel lawgadoribase leigadaba mi singdudani aina awai sel lawgadoribasidi nahada famlambadagi fuklawna lekhatlaga kunjoda Karina da pabung ising su pukri dagi sisinagadabani amang sang su pabung gida sisinagadabana te ama pagi da phina khari basida sisinagadamni rukham tengkol haire isagi pujarakpa ngaktani imung gi changadaba potlam khudingmak aikhoina loina pujarakpa ngaktani masida kari maramgi sel hena lawgadoino ne ihe isa nang aina haibasi wakhal dadre noine sisinagadoriba pukri do aigi ni ne amang sangdusu aina sabani ne ka asigi manungda leiba upu kangtholse asi khakna tene noine sijinagadoriba se noina netliba leibak sisu aigini aigi loina sijinagadoini ne moi ahumdugi maraktagi khara angang oiba amana nahadugi manakongda tumina tada tha ama leitholaga sel piramda bichakrasi sel khara hana pidrabade noi kasta leibade yakhiroi ko Moi ahumdo tumina mulai. Somda police station da maniga phajabiga olenga do punna family. Police officer nupido na manida. Karino na ibung. Napi masas na harisidi ibung si masakangdi. Nambito da thengnabani aduga ibung na mateng pangsinbani haribasidi. Manido kumpam khangdraba mali. Manido maralaiti haina leithoknaba koksanaragkadawri. Manigi apang bawakhal asina olengi khudong chaba ama phanggadawribani haiba asidi manina khangde madam numito ai thabuka jarakpani maduda rikshaw thoba nupa asina nupi asin namdana aina hana tongba rikshaw sida tonghallaga aingoda dasa tahanbani numito aigi thabuk sunangdre aduga miyoiba amagi minungsida mateng pangbirubagi aibusu amuk tamthina phubire khut thabade nangna hanane Adubu fare kaishu kaide nangna aingonda khut hana tharakpagi hausimak aina nangonda complaint ama thangatpi ai adubu nangna ichalasigi mathakta thangaliba complaint ase amuk handokpiba tarabadi ai nangi mathakta complaint tawroi aina noida haijaningbadi karishu leitabu hawa mana nupi masa sigi ijat loina manghale maram asina noi ahumgi wafam ase noi ahumna yasinaro natrabadi case asina sumchaw thoraktana mathak yaukrabadi noi ahum awafum da tagani Noi ahum yasinaba ama changi ko Ichal nang kari hainingli ai kem khangdi ibung Ichal
ꯃꯁꯤꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯅꯤꯅ ꯀꯝꯄ꯭ꯂꯦꯟꯁꯦ ꯍꯦꯛ ꯍꯟꯗꯣꯛꯄꯗ ꯅꯪ ꯀꯩꯝ ꯇꯧꯔꯔꯣꯏ ꯃꯅꯤꯗꯣ ꯃꯇꯣꯝꯇ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯔꯝꯕ ꯄꯨꯟꯁꯤꯅꯤ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯁꯦ ꯏꯖꯠ ꯈꯣꯡꯒꯣꯏꯅꯔꯦ ꯅꯪ ꯑꯩꯅ ꯂꯃꯟ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ ꯊꯕꯛꯁꯦ ꯌꯨꯝꯕꯨ ꯀꯨꯟꯖꯣꯗ ꯄꯥꯡꯊꯣꯛꯍꯟꯕ ꯇꯥꯕꯅꯤ ꯃꯦꯗꯥꯝ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯝꯄ꯭ꯂꯦꯟꯗꯣ ꯍꯟꯗꯣꯛꯆꯔꯦ ꯑꯩꯁꯨ ꯂꯥꯟꯗ꯭ꯔꯦ ꯃꯥꯁꯨ ꯂꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯂꯥꯟꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥꯅꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯅꯪ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯨꯛꯈꯪ ꯈꯪꯗꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯀꯣꯏꯅꯦꯛ ꯅꯦꯛꯇꯅ ꯄꯨꯔꯤꯕ ꯔꯤꯛꯁꯣ ꯊꯧꯕ ꯑꯁꯤꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯥꯛꯇꯅꯤ ꯏꯕꯨꯡ ꯅꯪꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯠ ꯍꯥꯟꯅ ꯊꯥꯔꯨꯕ ꯑꯁꯤꯒꯤꯗꯃꯛ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯐꯥꯏꯜ ꯊꯤꯒꯗꯕꯅꯤ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯒꯗꯕ ꯁꯦꯟꯐꯝ ꯑꯁꯦ ꯆꯦꯁꯤꯗ ꯏꯔꯤꯕ ꯑꯁꯤꯅꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯌꯨꯝꯕꯨꯅ ꯊꯥꯡꯒꯠꯂꯛꯄ ꯋꯥꯀꯠ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯃꯅꯤꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯦꯗ ꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯎꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯑꯣꯂꯦꯟꯅ ꯃꯦꯗꯥꯝ ꯑꯩꯁꯦ ꯌꯨꯝꯗꯒꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯐꯥꯏꯜ ꯊꯤꯍꯟꯕ ꯑꯩꯅ ꯐꯥꯏꯜ ꯂꯧꯍꯧꯕ ꯑꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯦꯁ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯨꯟꯖꯣꯗꯤ ꯃꯣꯏ ꯑꯍꯨꯝꯗꯒꯤ ꯁꯦꯟꯖꯥꯎ ꯑꯃ ꯂꯧꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯀꯦꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯉꯁꯤ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯟꯒꯤ ꯆꯦꯗꯨꯅ ꯀꯔꯝꯕ ꯄꯨꯂꯤꯁꯅ ꯄꯥꯏꯕꯖꯥꯠꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯤ ꯑꯃꯈꯛꯅꯤ ꯅꯨꯄꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯣ ꯄꯥꯏꯔꯝꯒꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯈꯔꯁꯤꯗ ꯑꯄꯪꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯋꯥꯊꯣꯛ ꯍꯦꯛ ꯑꯣꯏꯍꯜꯂꯤꯗꯀꯣ ꯃꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯀꯝꯄ꯭ꯂꯦꯟ ꯍꯦꯛꯇ ꯊꯥꯡꯒꯠꯂꯨꯏ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯁꯨ ꯈꯠꯅꯔꯤꯕꯗꯨ ꯃꯐꯝ ꯀꯥꯏꯗꯅꯣ ꯍꯦꯛꯇ ꯍꯪꯒꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯐꯨꯅꯔꯦ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯏꯖꯠ ꯃꯥꯡꯍꯜꯂꯦꯅ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯇꯧꯁꯨ ꯇꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯁꯨ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯀꯥ ꯁꯥꯜꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤꯅ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯋꯥꯀꯠꯆꯦ ꯑꯗꯨꯗ ꯏꯈꯤꯕ ꯋꯥꯔꯣꯜꯗꯣ ꯑꯣꯂꯦꯟꯗꯣ ꯆꯥ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯤ ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯑꯔꯥꯞꯄꯗ ꯂꯝꯕꯤꯒꯤ ꯋꯥꯡꯃꯗ ꯑꯣꯂꯦꯟꯗ ꯌꯦꯡꯂꯒ ꯂꯝꯕꯤ ꯂꯥꯟꯊꯣꯛꯅꯕ ꯉꯥꯏꯔꯤ ꯐꯖꯕꯤꯗꯣ ꯃꯈꯨꯠꯅ ꯅꯨꯡꯁꯥꯗꯣ ꯈꯜꯂꯒ ꯑꯁ ꯑꯩ ꯂꯝꯕꯤꯁꯦ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯆꯤꯜꯂꯤ ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯤꯛꯂꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯏꯆꯜꯁꯤꯕꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯦ ꯃꯤ ꯈꯪꯅꯕ ꯂꯥꯛꯄ ꯉꯥꯏꯕ ꯃꯥꯜꯂꯦ ꯑꯩꯅ ꯉꯍꯥꯟ ꯀꯥ ꯑꯃ ꯋꯥꯏꯔꯒ ꯂꯩꯍꯜꯂꯝꯕꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯝꯗ꯭ꯔꯤ ꯃꯗꯨꯁꯨ ꯆꯠꯂꯒ ꯁꯥꯟꯅꯔꯨꯗꯕ ꯌꯥꯔꯣꯏ ꯑꯣꯂꯦꯟꯗꯣ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯗꯣ ꯍꯦꯛ ꯆꯤꯡꯕꯒ ꯂꯝꯕꯤꯔꯣꯝꯗ ꯒꯥꯔꯤ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯊꯣꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯒꯥꯔꯤꯅ ꯊꯣꯝꯈ꯭ꯔꯤꯕꯗꯣ ꯐꯖꯕꯤꯗꯅꯤ ꯑꯣꯂꯦꯟꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯒꯤ ꯀꯣꯟꯗꯨ ꯊꯥꯗꯔꯒ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯍꯧꯖꯤꯛ ꯑꯣꯂꯦꯟꯅ ꯂꯩꯔꯤꯕꯁꯤ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯗꯅꯤ ꯐꯖꯕꯤꯒꯤ ꯃꯀꯣꯛ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯣꯛꯂꯤ ꯃꯈꯣꯡꯁꯨ ꯌꯣꯠ ꯐꯨꯝꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ ꯑꯃꯨꯛ ꯑꯣꯂꯦꯟꯒ ꯐꯖꯕꯤꯒ ꯂꯥꯛꯇꯕꯒꯤ ꯀꯨꯟꯖꯣꯅ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯄꯤꯅꯕ ꯇꯛꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯅꯤꯒ ꯀꯨꯟꯖꯣꯒꯅ ꯐꯝꯂꯤꯕ ꯑꯁꯤ ꯆꯥꯒꯤ ꯍꯣꯇꯦꯜ ꯑꯃꯗꯅꯤ ꯇꯥꯗꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡ ꯀꯥ ꯋꯥꯏꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯪꯅꯕ ꯌꯨꯝꯅꯁꯨ ꯀꯥ ꯁꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯛꯂꯦ ꯇꯥꯗꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯗꯠꯄꯤꯔꯦ ꯍꯥꯏꯅ ꯋꯥꯀꯠꯆꯦ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯣꯂꯦꯟ ꯍꯥꯏꯔꯤꯕ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯃꯗꯨꯃꯗꯤ ꯃꯤ ꯅꯦꯛꯂꯒ ꯐꯨꯊꯍꯜꯂꯁꯤ ꯀꯨꯟꯖꯣꯁꯨ ꯄꯪꯁꯤꯡ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯀꯥꯡꯂꯣꯟ ꯀꯔꯤꯝꯇ ꯈꯪꯂꯝꯗ꯭ꯔꯦ ꯄꯨꯂꯤꯁꯇꯗꯤ ꯅꯝꯊꯥꯛ ꯑꯣꯏꯗ ꯄꯥꯗꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯅꯤ ꯑꯃꯗꯤ ꯀꯨꯟꯖꯣꯅ ꯈꯪꯂꯨꯗ꯭ꯔꯦ ꯀꯨꯟꯖꯣꯗꯤ ꯃꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯅ ꯑꯣꯂꯦꯟꯒ ꯐꯖꯕꯤꯒꯗ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯕ ꯆꯦ ꯊꯤꯜꯂꯛꯂꯤ ꯑꯣꯂꯦꯟꯁꯨ ꯏꯝꯐꯥꯜꯗ ꯌꯨꯝ ꯋꯥꯏꯔꯒ ꯂꯩꯕ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯣꯂꯦꯟꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯏꯕꯦꯝꯃ ꯑꯣꯂꯦꯟꯕꯨ ꯐꯥꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯣ ꯅꯣꯏꯅꯁꯨ ꯄꯥꯡꯕꯤꯔꯨꯆꯣ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯏꯆꯥꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯄꯨ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯂꯥꯌꯦꯡꯂꯤꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯂꯦꯟꯅ
मागी अरेब सेनफम पुथोक्लगा लायेंगलिबनी तु मागी रिक्शोदुनी अइना लेहौरिबसी अदुबु अइ मागी रिक्शोसी लौरोय पिथोखिनी अफबा मीदा पाप लंगसिलोय इपु मोय अनिदुबो करी मरी थोकनगे इहे करीसु थोकनदेनि बेमा नोइना फारुबदगी सखंग मखंगना खिबनी हाइरमी ओलेना अइदि युम सानबनी कनाना करीनो करी तौरी लोइना खंगी नुपी पुलिस तो मनाक्ता लैबा फालदुदा फमथै अदुगा अहलदुदा युम सानबनीना युम सानबा मी मखैदि लोइना खंगनरमनी अहलदि अइदि मी लोइना खंगिदा इसा नुपीना हंगदोरिबा मीदो कुंजोनी अइ वा हाइगी मुन्ना ता अहलदु कुंजोगी मरमदा लोइना हाइरि कुंजोगी मपुकचेल पिकपा सेलदा चोपा वरी लोइना लिथोरि पुलिस नुपीदो साउनिंगबना लोइरि अना लयेंग संगदा ओलेना फजबिगीदमक होटनाबिरिबा मओंग अदुदा फजबिदी इकाइबना लोइरि ओलेंदो फजबिगी अतेको मखोंगदुदा मुन्ना येंगलगा तुमिना फमली इबुंग ओलेंदो फजबिना कौरिबदो खोमदे नफे तौरगा फजबिदो येंगी इबुंग लायेंगमन लुपा कया फावबदी चंख्रगे खरबदी चंख्रे नंग आइगी सेल संबिगे हाइरो फजबिदो ओलेना सेलगी वाफम पलकपदा असोकप मखोंग मखुसिंगदो हाइफेट लेंगी मराइबक अमदी मनातोंदा होमांगथोई इबुंग ऐ इचल आइदी नंगबो लायेंगबने नंगबो कनबने आइ नंगी ननाक्ता लैरक्लिबसा नमित कुन्नी हाइरक्ले करिगुंबो आइना पुकचेल पिकपा मियोय अमा ओइरमलबा नंगसा हॉस्पिटल दा थमलमनागा आइसु चटखिनी आइसो इतोमतने हिंगलिबसे नंगनि हिंगलिबा पुंसी महिंगा आइगा खेतनबा करिसु लैते नंगसो सेलतान बलाकपने आइसु सेलतालगा हिंगबने मफमसिदा अदो इबुंगी सेलदे आइगी अनाबदा लोइना सिजना थोकले इबुंगी तुंगी करि अमता लैत्रे मियोयबना तालिबा सेलसा तुंगसिलगा थंबा सुंगा यारुई चल सेलदे उपुदा हाबगा थंबा यादबने मागी सिजनफम लंबी अमदे अदुम लाकपने अदो करिगुंबा आइगी तुंगसिनजबा सेलसिना ममांगदा सिजनरमलबदी नंगी असोकपसिदी कदाइदगी सेलना लायंगलमगने हाय इबुंगना हारिबदो चुम्मे अदो आई इकाइगनो इचल कोने इकाइयो नाबा फरकांदा फजबिदो ओलेंदा येंगलगा खल्ली अहानबा उबदा इमोन मोटलगा मसमना कक्तना लेरंबदुगा हौजिकती मसकसो मसासो कयादा नालबनो कयादा लेमना फजरबा फजबिदो ओलेंबु अपांबा नुसीबा फरकपदी कुइरमले माने हेक सोकपगा ओलेंदा मागीदमक वारकीबा दुदगी फजबिदी ओलेंदा मितारमले सोमदा कुंजोगा मनीगदो पुलिसदा हंजिन वाकटपदा लोइरमी इबेमा मागी सोकप सोकतबगा आइगी इज्जतका मरी लेनादेनि सेसे आइना पारिबा सेलसे मनीगी सेलनी मनीगिदे आइगी सेल पीरे हौजी मखोय अनिगी सेलनी आइना ngairibasi करिनो ने इबुंग अहलसिना पुलिस स्टेशनदा वाकलकपनी आइगोंदा वाकलकलबदे सेल असि पुलिसता हाना सिनफम थोक्तब्रा सेल असि अहल असिदा हाना पीबगी मरम करिनो अदुगा अहल नंगना लोइना ngamgani खलमलगदे करी पुलिस स्टेशनदा वाकलकलिबा तामुना गरी ममा लेथो खुरागा इबुंगा गरीदा काखतपियो खुरागी युमदा चसे आइगी युमददी करीगी चटकदौरिबा खुरागी युमदा मी अमता लैबा लाक्ट्रे हाइबदाइने हौजिक नंगी युमदा मी लैबा लैतब्रा येंगबा चटपदाबने युमथंगनबना करी हाइरि खंगदोकपा अमा चंगी कुंजोदा मनीदा येंगलगा मखोल थोकना मतिल योली मनीसु पेरी कुंजोदा येंगली हौजिक कुंजोगा मनीगा अमदी पुलिस सिंगा लैरिबा मफम असि कुंजोगी युमदनी पुलिस नुपीदुना कुंजोगी युंगी सुमांगदा लेपगा कुंजोगी युंग वाइरगा लैरिबा मीसिंग अदुदा लाक्लिबसे पुलिसनी इमुंगदा लैबा मियोय खुदिंगमक मपानदा लोइना थोकपिरो मयाम किबिगनो पुलिस सुमीनी कुंजोगी इमुंगदा लैरंबा मी चामा चनी मपानदा लोइना थोंगनरी पुलिस नुपीदो कुंजोदा साउना येंगली अहल नंगबो मी अमता लैते हाइबदाइने युम असिगी युम थंगनाबदा लैरिबा मियोय सिंगसु युम असिदा लोइना चंगबिरो किबिगनो मयाम मबुक फतबा हलसे अमुक्ता वारक चरमगे कुंजोगी युम थंगनाबा मियोय सिंग कुंजोगी युमदा लोइना चंगनरकले युम थंगनाबगी अनोइबा नुपी अमना नुमितो मी फुनाबा नुमितो कुंजोदी कुमैगुमना नोकलगा येंगलगा लैबनी तु असिगी सगाई नोम तौबा अहाइबी फालसिदा फमलगा येंगगा अदुम लैबनी
ꯇꯨ ꯃꯁꯤꯒꯤ ꯖꯣꯀꯔ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯔꯤꯛꯁꯣ ꯊꯧꯕ ꯅꯍꯥ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯈꯤꯕꯅꯤ꯫ ꯔꯤꯛꯁꯣ ꯊꯧꯕ ꯅꯍꯥꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯅ ꯁꯨꯃꯥꯡꯁꯦ ꯄꯨꯡꯇꯥꯎ ꯇꯥꯎꯕꯅꯤ꯫ ꯃꯃꯥꯡꯉꯩ ꯀꯨꯟꯖꯧꯒꯤꯗ ꯀꯥ ꯋꯥꯏꯔꯒ ꯂꯩꯕ ꯅꯍꯥ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯏꯆꯦ ꯄꯨꯂꯤꯁ, ꯃꯐꯝꯁꯤꯗꯗꯤ ꯃꯤ ꯂꯥꯛꯇꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤ 100-200ꯗꯒꯤ ꯇꯥꯗꯅ ꯂꯩꯔꯤ꯫ ꯀꯅꯥꯝꯇ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯌꯨꯝꯁꯤꯗ꯫ ꯌꯨꯝꯊꯪꯅꯕꯅꯁꯨ ꯃꯤ ꯈꯠꯅꯩ ꯍꯥꯏꯕꯒꯤ ꯋꯥꯀꯠꯂꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤꯕꯨ ꯁꯦꯜ ꯍꯥꯟꯅ ꯂꯧꯕ, ꯌꯥꯗ꯭ꯔꯒꯅ ꯄꯨꯂꯤꯁ ꯀꯧꯔꯒ ꯐꯨꯍꯟꯅꯤ ꯍꯥꯏꯕ꯫ ꯑꯇꯣꯞꯄ ꯌꯨꯝꯗ ꯂꯩꯈꯤꯕꯁꯤꯡ ꯃꯤ ꯅꯦꯛꯂꯒ ꯌꯨꯝꯗꯨꯗ ꯃꯤꯗꯨ ꯊꯥꯖꯤꯜꯂꯒ ꯐꯨꯍꯟꯕ, ꯁꯤ ꯉꯥꯛꯇꯅꯦ ꯑꯍꯜꯁꯤꯒꯤ ꯊꯕꯛꯁꯦ꯫ ꯀꯨꯟꯖꯣꯗꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ꯫ ꯅꯍꯥꯗꯨꯅ ꯃꯅꯤꯗ ꯌꯦꯡꯂꯒ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯗ, ꯃꯁꯤꯒꯤ ꯈꯣꯡꯕꯤ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯀꯣꯛ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ, ꯃꯁꯤꯁꯦ ꯍꯥꯟꯅ ꯐꯨꯔꯒ ꯐꯗꯧꯅꯤ꯫ ꯅꯨꯄꯤ ꯄꯨꯂꯤꯁꯇꯣ ꯃꯅꯤꯒ ꯀꯨꯟꯖꯣꯒꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯩꯕ ꯑꯍꯜ ꯑꯅꯤ, ꯅꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯖꯦꯜꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯤꯡꯗꯣ ꯆꯥꯕ ꯇꯝꯂꯣꯅꯦ ꯍꯥ? ꯒꯩꯗ ꯀꯥꯈꯠꯂꯣ꯫ ꯀꯨꯟꯖꯣꯒ ꯃꯅꯤꯒꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯝꯂꯤ꯫ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯅ ꯃꯣꯏ ꯑꯅꯤꯗ, ꯑꯩꯗꯤ ꯑꯔꯥꯟꯕ ꯌꯥꯗꯦ, ꯑꯗꯨꯒ ꯊꯝꯃꯣꯏ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯣꯏ ꯑꯅꯤꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯊꯕꯛ ꯇꯧꯗꯦ꯫ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯌꯧꯅꯗ꯭ꯔꯤꯉꯩ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯆꯪꯈꯤꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯅꯣꯏ ꯑꯅꯤꯅ ꯍꯟꯖꯤꯟꯒꯗꯕꯅꯤ꯫ ꯃꯦꯗꯥꯝ, ꯑꯩꯗꯤ ꯁꯦꯜ ꯀꯩꯁꯨ ꯄꯥꯏꯖꯕ ꯃꯤ ꯅꯠꯇꯦ꯫ ꯔꯤꯛꯁꯣꯗ ꯊꯕꯛ ꯀꯥꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯇꯥ ꯀꯨꯟꯖꯣꯅ ꯈꯔ ꯍꯦꯟꯅ ꯁꯦꯜꯗꯣ ꯄꯨꯊꯣꯛꯍꯟꯕꯤꯌꯣ ꯍꯥꯏꯖꯔꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯦꯜ ꯍꯦꯟꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ? ꯗꯁꯥꯅ ꯅꯪꯅ ꯂꯣꯏꯅ ꯇꯥꯍꯜꯂꯒ ꯅꯪꯗ ꯍꯥꯟꯅ ꯀꯤꯟꯁꯤꯅ꯫ ꯍꯧꯖꯤꯛ ꯀꯨꯟꯖꯣꯒ ꯃꯅꯤꯒꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯦꯜ ꯃꯅꯨꯡꯗꯅꯤ, ꯑꯗꯨꯒ ꯐꯖꯕꯤꯅ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯨ ꯃꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐꯖꯕꯤꯗꯣ ꯑꯅꯥꯕ ꯐꯔꯗꯨꯅ ꯌꯨꯝꯗ ꯄꯨꯊꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯏꯆꯜ, ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯗꯣꯏꯅꯣ? ꯐꯖꯕꯤꯗꯣ ꯑꯣꯂꯦꯟꯗ ꯌꯦꯡꯂꯒ, ꯑꯩꯗꯤ ꯏꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯏꯇꯣꯝꯇ ꯂꯩꯔꯒ ꯑꯩꯒꯤ ꯏꯇꯦꯡ ꯀꯅꯥꯅ ꯄꯥꯡꯕꯤꯒꯅꯤ ꯏꯕꯨꯡ? ꯑꯣꯂꯦꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯐꯖꯕꯤꯗꯣ ꯇꯞꯅ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯏꯔꯒ ꯂꯩꯕ ꯌꯨꯝ ꯑꯗꯣꯝ ꯇꯝꯅ ꯐꯖꯕꯤꯗꯣ ꯄꯝꯂꯒ ꯄꯨꯈꯤ꯫ ꯐꯖꯕꯤꯁꯨ ꯑꯣꯂꯦꯟꯗ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯀꯣꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯣꯂꯦꯟꯅ ꯐꯖꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫